Houjikki misingsida yumpham oiraga delimitation tourabadi meiteigi sit tara manglagani Professor Narendra Haukiba chahi khara asida mitop sangsilakpa leptriba amati Houjikki state ki oiriba missing population asida yumpham oiraga karigumba delimitation tourabadi meiteina majority oiba tampaki assembly constituency ki sit tara manglagani haina sagnairaba demographer Professor R.K. Narendra na fongdokre Paukse sin akhanana unarubada Professor R.K. Narendra na makha taraduna haiki Karigumba kumja lisingani amagi census ta yumpham oiraga delimitation tourabadi meiteigi unreserved assembly constituency ki sit ahum reserve sit ta chatkigani aduga karigumba kumja lisingani taramathu gi census ta yumpham oiraga delimitation touragana meiteigi assembly constituency ki sit taruk manglagani mitai singkhakta natana lamdamasida leminaragniba yelomi singdasu achoba chaitheng soidana piragani maramaduna karigumba lengakna delimitation tobu tarbasu yamna kupna state asigi kanglu phurup singi honglagliba haibadi ikhang khangudana hengalagniba population structure sing mamut tana khangdoktuna tungi oirakadaba adubu yengduna mideng sana delimitation pangthokpa mathau tai delimitation gi asingba pandamdi India na ningtamba phanglaba matungda democracy gi wahanthok leina lengakpa ngamnanaba proportionate political representation in policy making bodies haibadi thong manaba mongda state legislative assembly amati member of parliament ta political representative sing miyam gi mihut sing policy making yauhanduna leibaki saukhat thorang gi thabak thoram sing tauhanba aduni ningtamlaba matungda India da delimitation marirak tawkhre Kumja lising mga chamapan yangkay nithoida Delimitation Act 1952 Kumja lising mga chamapan humpuhumdoida Delimitation Act 1962 Kumja lising mga chamapan humputara humdoida Delimitation Act 1972 amadi kumja lising ani anidana Delimitation Act lising ani anigi manung chana delimitation sing tawki adubo kumja lising ani anigi delimitation tawba sidadi security reason amadi foreigner issue na maram oraga Assam Nagaland Manipur amasung Arunachal yaukhite leibak sida leiriba state singda missing hengalapagi changasi yamna chawna khenarakpana chahi kun delimitation tawkhide Matam aduda Manipur delimitation tawkhidabagi maram amana kumja lisingani amagi census ta Manipur gi subdivision and mapal da masing hengalakfam thokpa changdagi angakpa phangna phurup kharada hengalamana maram oraga delimitation tawkhide loinana kumja lisingani anida constitution da marfu mari suba amendment tawduna India gi oina kumja lisingani kuntaruk fawagi mamangda delimitation tawbu yaroi haina order thoki kumja lisingani kuntaruk fawagi mamangda delimitation tawbu yaroi haibagi maramdi India gi state singi marakta state kharadana missing ka hena hengalakpa aduga state kharadana amuk missing yamna hantarakpana maram oraga political representative tawnarakpada yamna asoiba laknabagi achoba machak ama oirei masigi asoiba singasi makhatana thoglaktanaba population policy asibu semlakhibani haujikmaki oinadi state legislative assembly amadi MP gi seat masing hengalakpa yade tawutabo leiriba seat manungda readjustment tawbadi yai kariguma seat masing hengalak hairabadi constitution da amendment tawba ama mathau tari adubo luribadi Jammu and Kashmir da mikhal pangthok mathau tarakpana delimitation tawdaba yadaba Jammu and Kashmir da delimitation tawgadorba sida mamangda delimitation tawba yahoudraba North East ki state marisu yahorasi haina order thoglakhi Masida lakliba problem si Jammu and Kashmir gi oinadi Jammu and Kashmir Reorganization Act lising ani tara mapal gi makhada census lising ani tara mathoi gi matung ina delimitation tawgadori aduga North East ki state mari gina census lising ani amagi data da yumpham oiraga delimitation act lising ani ani gi matung ina delimitation tawgadori kumja lising ani amagi census asi yamna mong maril tadana laikibana delimitation tawkidabani karigumba kumja lising ani amagi census ta yumpham oiraga delimitation tawrabadi unreserved ki haibadi meiteigi assembly constituency gi seat ahum manglagani aduga karigumba kumja lising ani taramathu gi census ta yumpham oiragana meiteigi assembly constituency gi seat taruk manglagani aduga haujiki leiriba haibadi lising ani kunhumdoi gi population gi matung ina delimitation tawragana meiteigi seat tara manglagani maramaduna lamdamasigi yelhomi singdadi chawna mangjaba kaya soidana lakadabana Houjikmaki oinadi delimitation tawpham thokte karigumba houjik delimitation tawrabadi leibak asibu afaba maikaida puraknaba honariba amadi healthy society ama oinanaba small family gi policy ngakna chaliba phurup singda hena amangba amadi injustice piba haibadu oina thokani Maramaduna population the base tawraga delimitation tawbagi mahutta atopa pambai ama sizinaraga delimitation tawbagi tangai fadaba leire natrabadi leibak asida thoganidaba thogdok wathok kaya soidana thoglaknabagi achoba maram ama oirakani haina su phongdokhi
Mitop khandok laga delimitation tobuna achungba khongthang oigani. NRC asi mitop khandok nabagidamaktadi afaba khongthang amani. Loinana Manipur da leminaragleba phurupsingi marakta angang pokpagi chang angakpa phangna khenare. Maram aduna missing hengalakpagi chang asi adumak khenadun leiragadaba maramna makha tana phurupsingi marakta missing hengalakpagi angakpa phangna khenariba asi thoktanaba hena mapanga leiba population policy ama semba mathau tai. Madu natrabadi population control tawba haibusi malang da tena kapa haibadu oina thokani hainasu mahakna makha tana pause asida phongdorakhi.